Chernobyl nuclear power plant da Leiramba Russian Lanmising Chahi Fana Hinglaroi Ukraine gi difang oiraba Chernobyl nuclear power plant gi exclusion zone khudum chansinduna matam khara Leiramba Russian Lanmising adu yamna wangba radiation mayok na khrei makoi hinge haina hinglawada Chahi ama mangairi haina Ukraine gi minister amana phongdok khrei Prithvi da khwaidagi sathi ba mawong da nuclear accident thokiba Chernobyl plant asi hokiba February 13 da Russian forces na Ukraine da landa ba hoba numitta khudum chansin khibane March 13 da Russian Lanmising mapung phana withdraw tawkhraba matung da hokiba tang manga da Ukraine gi National Guard na amuk control tawkhi local media ga wari shanabada Ukraine gi energy minister Harman Galus Chekona Russian Lanmising adu radiation mayok na badan natana makoi ge equipment sing su hu chen khre haina phongdokhe Russian Lanmising saithoki ba mafam adu ge radiation adu aikoina dosimeter sizin aduna check tawbada Russian Lanmising ge wakhal yaudabagi chang adu yamna kham thengki haina minister na phongdokhi ba wafam ama Ukrainians ka pravadhan report tawkhe makoina hu chen ba laiwak adu tawthoklaga radioactive laiwak adu Makutna kokhatuna bekta hapsilaga lanban sakhi amasung uful sing sor honjen khe tha amaro madugi thaktu yengna radiation mayok na raba matung da makhoina hinge haina hinglawada chahi ama mangai re masina traga makhoina anabana maram oiduna tapna sitharaktuna hinglabasu sibaga chap manaba yai haina minister na haikhe Russian forces na plan gi administrative office lutawkhe makhoina mafam duda Araiba makai lauki haire khudum chansin kiba forces khakta makhu chen kiba natte adubu makoina lauki ba amasung item lising tara rom ogadaba makoi ge military equipment pumna maksu hu chen khrei Chernobyl da Leiramba Russian lanmi khudingmakna hingna oirabasu natraga sina oirabasu Chernobyl dagi karigumba amade mayumda pugadori haina minister na haike Ukraine gi capital Kyiv tagi Awanglom da kilometer chamaga tararom chatlaga laiba achauba Chernobyl nuclear plant ase English amaga chamapan marfuga taruki April kunga tarukta miyoi bagi itihas da khwaidagi chauba nuclear accident thokiba site ne plant asidagi mai puthokpagi thabak tawdre adubu plant asida yangsindaba yadaba nuclear material kayadi leire UK na Ukraine da military gi anoba khusu khulai pitharagani laukthokre UK na Ukraine da lan gi anoba khusu khulai sing pitharagani laukthokre haina official report amagi matungina phongdok le UK na Ukraine da piga dawriba khusu khulai sing adugi manungda anoba missile system amade armor vehicle sing yaude masina Ukraine bu ahanba phase gi oina Russia gi lanmi singa lan thengnabada hena mapangal kangkhathanba ngamgane junior defense minister Jeremy Quinn amade James Hipina Ukraine gi deputy defense minister Volodymyr Havarilopu invite tawkibaga loinana kari karamba ahenba khusu khulai sing UK na supply tawrakpa yabagi haibagi matangda khanakhi haire UK gi army amade Royal Marine na langi khusu khulai kaya ama utkibaga loinana Ukraine bu makhata na military gi support pikhigani haire Ministry of Defense ki maikai dagi de makoina defensive missile system amade protected mobility vehicle sing pigani haire Protected mobility vehicle asi achauba patrolling chananaba vehicle amanne Afghanistan da masi ihan hanbo oina deploy tawkhre hairiba vehicle asi nongpok thangba Donbass ta Russia na attack tawrakpa matamda ngakthokna bohona bada chawna mating oiragani haire aroibada tabiriba pumnamakpu thagachari